ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯝꯒꯤ ꯋꯥꯍꯧꯗ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯅꯈ꯭ꯔꯦ, ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯄꯔꯤꯡꯒꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯃꯅꯥꯛꯇ ꯂꯩꯕ ꯈꯥꯡꯁꯤꯡꯈꯨꯜ ꯃꯅꯥꯛꯀꯤ ꯃꯐꯝ ꯑꯃꯗ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯔꯗꯨꯅ ꯂꯥꯏꯖꯤꯡꯈꯨꯜꯒꯤ ꯈꯨꯟꯖꯥ ꯈꯔꯅ ꯀꯩꯊꯦꯜ ꯑꯃ ꯁꯪꯒꯥꯒꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯂꯤꯉꯩꯒꯤ ꯆꯦꯔꯛ ꯅꯨꯃꯤꯠ ꯆꯨꯡꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯆꯠꯂꯛꯄꯗ ꯀꯩꯊꯦꯜ ꯁꯪꯒꯥꯒꯅꯤ ꯊꯧꯔꯥꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯁꯤꯡꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡ ꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯝꯅꯤ, ꯂꯥꯏꯁꯤꯡꯒꯤ ꯀꯩꯊꯦꯜ ꯁꯪꯒꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯡꯅꯔꯛꯇꯨꯅ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯅꯈ꯭ꯔꯦ꯫ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯇꯦꯡꯅꯧꯄꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯅꯠꯇꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯁꯤ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯈꯥꯡꯁꯤꯡ ꯚꯤꯂꯦꯖ ꯑꯄꯨꯝꯕꯗ CRPCꯒꯤ ꯁꯦꯛꯁꯟ 144ꯒꯤ ꯁꯕ ꯁꯦꯛꯁꯟ 2ꯒꯤ ꯃꯈꯥꯗ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯣ ꯀꯥꯏꯍꯟꯕ ꯌꯥꯕ ꯊꯧꯗꯣꯛ ꯊꯣꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯤ 5 ꯅꯠꯇ꯭ꯔꯒ 5ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯕ ꯌꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯆꯩ, ꯅꯨꯡ ꯑꯃꯁꯨꯡ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯕ ꯅꯣꯡꯃꯩꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗꯁꯨ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯅꯤꯅ ꯃꯨꯛꯅꯔꯛꯄ ꯑꯗꯨꯗ ꯈꯥꯡꯁꯤꯡꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯝ ꯑꯗꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯤꯡꯗꯒꯤ ꯄꯨꯔꯛꯄ ꯃꯅꯥ-ꯃꯁꯤꯡ, ꯎꯍꯩ ꯌꯣꯟꯗꯨꯅ ꯂꯥꯛꯈꯤꯕ ꯃꯐꯝꯅꯤ꯫ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯍꯟꯗꯨꯅ ꯆꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯑꯣꯇꯣ ꯔꯤꯛꯁꯣ 5-6 ꯌꯥꯎꯅ ꯒꯥꯔꯤ ꯃꯆꯥ ꯀꯌꯥꯗ ꯂꯥꯏꯁꯤꯡꯒꯤ ꯅꯨꯄꯤ-ꯅꯨꯄꯥ ꯀꯌꯥ ꯈꯥꯡꯁꯤꯡꯈꯨꯜꯗ ꯂꯥꯛꯇꯨꯅ ꯀꯩꯊꯦꯜ ꯁꯪꯒꯥꯅꯅꯕ ꯍꯣꯠꯅꯕꯗ ꯊꯤꯡꯕ ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯅ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯐꯨꯔꯨꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯄꯤ-ꯅꯨꯄꯥ ꯈꯥꯡꯁꯤꯡꯈꯨꯜꯗ ꯂꯥꯛꯇꯨꯅ ꯀꯩꯊꯦꯜ ꯁꯪꯒꯥꯅꯅꯕ ꯍꯣꯠꯅꯕꯗ ꯊꯤꯡꯕ ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯐꯨꯔꯨꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ ꯈꯔ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯈꯤ꯫ ꯂꯥꯏꯁꯤꯡꯈꯨꯜꯒꯤ ꯀꯥꯡꯕꯨꯅ ꯈꯥꯡꯁꯤꯡꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯃꯊꯧꯔꯣꯡ ꯇꯣꯟꯊꯪ ꯆꯍꯤ 24 ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯋꯥꯀꯠꯅꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑब्ꯗꯨꯜꯂꯥ ꯃꯤꯌꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯕ 3 ꯂꯣꯀꯑꯞꯇ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑब्ꯗꯨꯜꯂꯥꯒꯤ ꯃꯊꯛꯇ ꯔꯦꯞ ꯀꯦꯁꯀꯤ ꯆꯥꯔꯖ ꯑꯃ ꯐꯥꯏꯜ ꯇꯧꯔꯝꯂꯦ꯫ ꯖꯥꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯀꯧꯔꯤꯃꯌꯨꯝ ꯑब्ꯗꯨꯜꯂꯥꯒꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯤꯂꯣꯡ ꯁ꯭ꯇꯦꯁꯟꯗ ꯁꯔꯦꯟꯗꯔ ꯇꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯋꯥꯍꯪ-ꯄꯥꯎ ꯇꯧꯅꯅꯕ ꯐꯥꯔꯕ ꯃꯤꯑꯣꯏ 3 ꯉꯁꯤ CGM ꯊꯧꯕꯥꯜꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯂꯥꯛꯂꯤꯕ ꯖꯨꯟ 1 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯣꯀꯑꯞꯇ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑब्ꯗꯨꯜꯂꯥꯅ ꯆꯦꯜꯂꯝꯕꯗꯒꯤ ꯐꯥꯗꯣꯛꯂꯗꯨꯅ ꯂꯩꯔꯤꯕꯤ ꯀꯥꯏꯕꯨꯡ ꯁꯅꯥꯁꯥꯕꯤ ꯂꯩꯔꯛꯇꯒꯤ ꯇꯥꯕꯁꯨꯝ ꯆꯍꯤ 19 ꯑꯄꯣꯛꯄ, MD ꯑब्ꯗꯨꯜ ꯍꯥꯀꯤꯝ ꯇꯥꯕꯁꯨꯝꯒꯤ ꯄꯣꯛꯃꯤꯟꯅꯕꯤ ꯃꯆꯦ ꯂꯤꯂꯣꯡ ꯅꯨꯡꯒꯩ ꯈꯨꯅꯧꯗ ꯃꯌꯨꯝ ꯄꯥꯟꯕꯤ ꯁꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ MD ꯃꯨꯖꯤꯕꯨꯔ, ꯑब्ꯗꯨꯜꯂꯥꯒ ꯀꯣꯏꯕ ꯊꯣꯛꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕ 3 ꯖꯥꯔꯤꯄꯣꯛ ꯅꯤꯡꯊꯧꯅꯥꯏꯗꯒꯤ MC ꯕꯥꯒꯖꯔ ꯑꯄꯣꯛꯄ ꯌꯨꯁꯨꯞ ꯑꯂꯤ, MD ꯁꯥꯖꯤꯁ ꯈꯥꯟ ꯑꯄꯣꯛꯄ MD ꯍꯦꯂꯥꯂꯨddin ꯑꯃꯁꯨꯡ ꯖꯥꯔꯤꯄꯣꯛ ꯇꯨꯂꯤꯍꯜ ꯃꯣꯏꯔꯥꯝꯗꯒꯤ MD ꯇꯥꯔꯤꯛ ꯑꯄꯣꯛꯄ MD ꯁꯤꯔꯥꯖꯨddinꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑब्ꯗꯨꯜꯂꯥ ꯊꯥ ꯑꯁꯤꯒꯤ 13ꯇ ꯃꯍꯥꯛꯅ ꯆꯦꯜꯂꯝꯕ ꯇꯥꯕꯁꯨꯝꯒꯤ ꯃꯆꯦ ꯁꯅꯥꯒꯤ ꯂꯤꯂꯣꯡ ꯅꯨꯡꯒꯩ ꯈꯨꯅꯧꯗ ꯂꯩꯕ ꯃꯌꯨꯝꯗ ꯆꯥꯛ ꯀꯧꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥꯟꯅꯕ 3 ꯑꯁꯤꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯆꯠꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑब्ꯗꯨꯜꯂꯥꯕꯨ ꯐꯥꯖꯤꯜꯍꯧꯔꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯍꯟꯈꯤꯅꯕ ꯇꯥꯟꯊꯣꯔꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑब्ꯗꯨꯜꯂꯥ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯎꯊꯔꯛꯄ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑब्ꯗꯨꯜꯂꯥꯅ ꯆꯦꯜꯂꯝꯕ ꯇꯥꯕꯁꯨꯝꯅ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯊꯧꯕꯥꯜꯗ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯔꯤꯃꯌꯨꯝ ꯑब्ꯗꯨꯜꯂꯥꯅ ꯅꯝꯗꯨꯅ ꯔꯦꯞ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯐꯥꯏꯜ ꯇꯧꯔꯝꯂꯦ꯫ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯊꯧꯕꯥꯜꯒꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯑब्ꯗꯨꯜꯂꯥꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯃꯁꯥ ꯂꯥꯛꯅꯅꯕ ꯁꯃꯣꯟ ꯀꯣꯐꯤ ꯑꯃꯁꯨ ꯊꯥꯔꯝꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑब्ꯗꯨꯜꯂꯥ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯈꯤꯕ JSCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯗ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯃꯤꯁꯤ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯐꯥꯒꯠꯄꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ JSCꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯀꯠꯁꯤꯡꯗꯤ ꯑब्ꯗꯨꯜꯂꯥ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯕꯁꯤꯡ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯐꯥꯕꯤꯌꯨ, ꯃꯤꯁꯤ ꯑꯁꯤꯒꯤ ꯆꯥꯔꯖꯁꯤꯠ ꯆꯌꯣꯜ 4ꯒꯤ ꯃꯅꯨꯡꯗ ꯊꯥꯒꯠꯍꯟꯕꯤꯌꯨ, ꯑब्ꯗꯨꯜꯂꯥ ꯃꯥꯡꯈꯤꯕꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯔꯕꯁꯨ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯈꯤꯗꯕ, ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ, ꯂꯩꯈꯤꯗ꯭ꯔꯕ ꯑब्ꯗꯨꯜꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯉꯥꯛꯀꯤ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯄꯤꯕꯤꯌꯨ, ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕꯅ JSCꯒꯤ ꯋꯥꯀꯠꯁꯤꯡ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ, ꯀꯔꯤꯒꯨꯝꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯊꯤꯡꯕ ꯉꯝꯗꯕ ꯏꯍꯧ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯖꯥꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ JSC ꯀꯟꯚꯦꯅꯔ MD ꯑꯌꯨꯕ ꯀꯣꯍꯂꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑब्ꯗꯨꯜꯂꯥꯒꯤ ꯃꯤꯌꯥꯠ ꯑꯁꯤ JSCꯅ ꯑꯀꯟꯕ ꯃꯑꯣꯡꯗ
ꯖꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯃꯤꯍꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪ ꯈꯔ ꯖꯦꯑꯦꯁꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯀꯟꯚꯦꯅꯔ ꯑꯁꯤꯅ ꯍꯥꯏ ꯑब्ꯗꯨꯜꯂꯥ ꯃꯥꯡꯈ꯭ꯔꯦ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯒ ꯅꯤꯄꯥꯟꯗ ꯃꯔꯤ ꯂꯩꯅꯕ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯄꯨ ꯊꯤꯅꯔꯕ ꯊꯕꯛ ꯑꯃꯗ ꯂꯧꯈꯠꯈꯤꯗꯕ ꯑꯃꯗꯤ ꯑब्ꯗꯨꯜꯂꯥꯕꯨ ꯐꯥꯖꯤꯜꯍꯧꯔꯦ ꯍꯥꯏꯔꯤꯕ ꯑꯦꯝꯗꯤ ꯃꯣꯖꯤꯕꯨꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯅꯥꯕꯨ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯥꯅ ꯐꯥꯕ ꯄꯨꯟꯕ ꯇꯧꯈꯤꯗꯕ ꯑꯁꯤ ꯖꯦꯑꯦꯁꯅ ꯆꯤꯡꯅꯕ ꯐꯥꯎꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯌꯥ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯥꯞꯖꯁ ꯂꯩꯍꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃ ꯐꯥꯎꯕ ꯂꯧꯈꯠꯇꯕ ꯑꯁꯤꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯑब्ꯗꯨꯜꯂꯥꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒ ꯂꯥꯎꯇꯨꯅꯕ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯅ ꯆꯤꯡꯅꯩ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯥꯎꯇꯨꯅꯕ ꯃꯥꯟꯕꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝ ꯑꯃꯅ ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯒ ꯇꯔꯨꯛꯇꯒꯤ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯑब्ꯗꯨꯜꯂꯥꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯤꯍꯥꯠ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯆꯦꯟꯅꯔꯤꯕ ꯇꯕꯥꯁꯨꯝꯅ ꯔꯦꯞ ꯀꯦꯁ ꯑꯃ ꯋꯨꯃꯦꯟ PS ꯊꯧꯕꯥꯜꯗ ꯊꯥꯒꯠꯂꯝꯕ ꯑꯁꯤꯅꯤ ꯃꯦ ꯀꯨꯟꯒꯤ ꯄꯨꯡ ꯑꯃ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑब्ꯗꯨꯜꯂꯥꯕꯨ ꯋꯨꯃꯦꯟ PS ꯊꯧꯕꯥꯜꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯁꯥꯃꯣꯟ ꯊꯥꯔꯛꯂꯤ ꯑꯃꯔꯣꯝꯗ ꯃꯦ ꯇꯔꯥꯒ ꯅꯤꯄꯥꯟꯗꯅ ꯑब्ꯗꯨꯜꯂꯥ ꯃꯥꯡꯈ꯭ꯔꯦ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥꯕ ꯋꯥꯀꯠ ꯑꯗꯨꯗꯤ ꯄꯨꯂꯤꯁꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ ꯊꯧꯑꯣꯡ ꯑꯁꯤ ꯄꯨꯂꯤꯁꯀ ꯇꯕꯥꯁꯨꯝꯒꯤ ꯏꯃꯨꯡꯒ ꯂꯥꯎꯇꯨꯅꯕꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ JS ꯂꯩꯉꯥꯛꯇ ꯋꯥꯀꯠ ꯈꯔ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯇꯛꯁꯤꯜꯂꯤ ꯋꯥꯀꯠꯁꯤꯡ ꯑꯗꯨꯗꯤ ꯃꯊꯧ ꯄꯥꯡꯊꯣꯛꯀꯗꯕ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯌꯨ ꯍꯌꯦꯡ ꯃꯦ 24ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯝꯅꯃꯛ ꯐꯥꯒꯗꯕꯅꯤ ꯀꯦꯁ ꯑꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯅ ꯊꯤꯒꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯉꯥꯛꯅ JS ꯄꯤꯒꯗꯕꯅꯤ ꯑꯃꯗꯤ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯆꯥꯔꯖ ꯁꯤꯠ ꯊꯥꯒꯠꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯀꯠꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯇ꯭ꯔꯕꯗꯤ JSꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ CSOꯁꯤꯡꯒ ꯄꯨꯜꯂꯒ ꯕꯟꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ JSꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯆꯪꯉꯝꯗꯕꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯣꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ SM ꯖꯂꯥꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯄꯥꯏꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ JSM ꯑꯗꯤ ꯃꯤꯌꯥꯝꯅ ꯑब्ꯗꯨꯜꯂꯥ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯊꯝꯂꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ JSꯅ ꯊꯝꯂꯤꯕ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯃꯤꯟꯅꯔꯒ ꯌꯥꯁꯤꯟꯅꯔꯕ ꯇꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯦꯌꯔ ꯑꯣꯏꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯇꯧꯕꯤꯌꯨ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯐꯪꯐꯝ ꯊꯣꯛꯄ ꯆꯔꯥꯛ ꯑꯗꯨꯃꯛ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ CM ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯈꯤ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯂꯧꯔꯣꯏ ꯍꯥꯏꯈꯤ Muslim Council Manipur MCMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ Haji Arafat amadi MMWOꯒꯤ working president Korimayum Boboina ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯤꯂꯣꯡ PS ꯅ ꯃꯇꯝ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯔꯝꯂꯕꯗꯤ ꯀꯣꯔꯤꯃꯌꯨꯝ ꯑब्ꯗꯨꯜꯂꯥ ꯀꯟꯕ ꯉꯝꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩ ꯃꯔꯝ ꯑꯁꯤꯅ ꯂꯤꯂꯣꯡ PS ꯕꯨ ꯀꯟꯗꯦꯝ ꯇꯧꯏ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ JSꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛꯇ ꯁꯧꯒꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ All Manipur Muslim Development Committee AMMDC headquarters President Syed Ahmad Social and Educational Welfare Association hay labukna chingba luk kyana chu mihar asibo kandhem tawi mihar asida chenaba singlogi oiba serak bibiu hairi commando person mapan court karak naraba khan kre cycle tongdona santhi ba thokraga sasinaba khuthongna ba fake encounter da lekidaba elhangbam kiranjit ki misi da chenabani aiba commando person mapan court da mathang thagi taraga nipan phauda karak naraba khan kre Imphal ke session just na ngasi pi ki order amada Komjalising ani mapanda thoki ba thodok amada chena bani haiba matam adugi Thamal Gamandogi Jamandar Holal Haukip Sahini Fuga Taru Kamhaidun Kamhai Jam Sai Kuntragani Van Laisram Basanta Sahini Fuga Mathoi Sawaijam Nava Sahini Fuga Mathoi Darsmol Sankil Lamkang Sahini Fuga Mathoi Taumbing Thangsalal Paiti Sahi Kuntraga Mapan Tantang Moses Marik Sahi Kuntraga Taru Sarto Tiken Kom Sahini Fuga Mathoi Amati Mangtilal Wi-Fi Sahini Fuga Nithoi Bamatang Thagi Taragani Ban Pawada Kota Karakadabani Hairi Pawasin Hai Kiranjit Misi Asi Supreme Court na Fake Encounter ni Haiduna CBI ki SIT Semanduna Tizin Humsit Baki Tabaksa Tarakibani CBI ki Meketaki cases in the Chennai Haiwa Commando Portion Mapangi Matakta CGM Impal is Charged Impal is Charged Fal Fikalaki Luna Session Judge Impal is Nasumakoi Mapangi Matakta Cognizance Lawkre Ibung Manungi Meketaki Su Tautu Fake Encounter ni Hana Wakat Kibani Ibung Manuna Tangat Kiva Wakata to the High Tawal Hokata Leva Elangbam Kiranjit Maimdaki kilometer Tari Lapoma from the Santi Batokibani
ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯣꯏ ꯆꯤꯡꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯃꯈꯥꯏꯔꯣꯝ ꯇꯥꯕꯗ ꯐꯥꯗꯨꯅ ꯄꯨꯈꯤ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯄꯜꯂꯦ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯒꯗꯕꯅꯤ ꯖꯣꯏ ꯀꯤꯁꯟ ꯃꯣꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯁꯤꯇꯤ ꯃꯅꯨꯡꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠꯄ ꯌꯥꯎꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯀꯗꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯁꯦꯟꯐꯝ ꯂꯧꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯍꯧꯗꯅ ꯂꯩꯔꯤ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯗꯅ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯍꯧꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯚꯥ ꯐꯥꯛꯂꯒꯅꯤ ꯍꯥꯏꯅ MLA ꯈꯨꯝꯕꯨꯛꯁꯝ ꯖꯣꯏ ꯀꯤꯁꯟꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯆꯦꯛꯁꯤꯟ ꯋꯥ ꯊꯝꯈ꯭ꯔꯦ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ MLA ꯈꯨꯝꯕꯨꯛꯁꯝ ꯖꯣꯏ ꯀꯤꯁꯟꯅ ꯍꯥꯏ ꯃꯃꯥꯡꯒꯤ 13 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯐꯪꯍꯟꯅꯕ ꯂꯩꯉꯥꯛꯇ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯧꯅ ꯍꯣꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯋꯥꯏ ꯈꯦꯝꯆꯥꯟꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯕꯛ ꯍꯧꯍꯟꯕꯤꯅꯕ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯃꯥꯒ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯤꯌꯔꯇꯦꯀꯔ ꯃꯤꯌꯔ ꯃꯤꯅꯤꯁꯇꯔꯅ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯊꯕꯛ ꯑꯗꯨ ꯑꯇꯣꯞꯄ ꯃꯇꯝꯗ ꯁꯨꯗꯣꯛꯅꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯇꯧꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯁꯣꯏꯗꯅ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥ ꯑꯃ ꯍꯦꯜꯂꯛꯂꯦ ꯃꯍꯣꯠ ꯃꯤꯅꯤꯁꯇꯔꯕꯨ ꯀꯤꯌꯔꯇꯦꯀꯔ ꯃꯤꯌꯔꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤꯔ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯍꯧꯕ ꯎꯗꯦ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯒꯁꯨ ꯎꯅꯗꯨꯅ ꯁꯦꯜ ꯊꯥꯗꯣꯛꯈ꯭ꯔꯒ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯨꯗꯣꯛꯍꯟꯕꯤꯅꯕ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯑꯔꯥꯟꯕ ꯇꯧꯔꯝꯕ ꯌꯥꯎꯔꯕꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯎꯈ꯭ꯔꯨꯜꯒꯤ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯐꯝ ꯌꯦꯡꯈ꯭ꯔꯦ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯎꯔꯒꯅꯤ ꯒꯣꯕꯤꯟꯗꯥꯁ ꯃणिपुरꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯒꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ NHIDCL PWD ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡ ꯑꯃꯁꯨꯡ Ministry of Road Transport and Highway ꯃꯤꯍꯨꯠꯁꯤꯡ ꯆꯥꯎꯅ ꯃꯅꯤꯄꯨꯔꯗ ꯄꯥꯏꯈꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯔꯤꯚꯤꯌꯨ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯋꯥꯔꯛ ꯑꯃꯁꯨꯡ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯂꯤꯕ ꯊꯥ ꯑꯁꯤꯒꯤ 25ꯗꯒꯤ 29 ꯐꯥꯎꯕ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠꯇ ꯃꯤꯅꯤꯁꯇꯔꯅ ꯋꯥꯐꯝ ꯑꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯍꯥꯏ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯄꯥꯡꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯐ꯭ꯔꯦꯟꯁ ꯀꯣꯔꯅꯔꯗꯒꯤ ꯍꯧꯔꯒ ꯃꯐꯝ ꯈꯔ ꯊꯥ 6 ꯔꯣꯝ ꯈꯨꯟꯖꯥꯁꯤꯡꯅ ꯊꯕꯛ ꯁꯨꯕ ꯊꯤꯡꯖꯤꯜꯂꯛꯄꯗꯒꯤ ꯊꯕꯛ ꯁꯨꯔꯨꯗ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯈꯨꯟꯗꯥꯔꯤꯕ ꯚꯤꯂꯦꯖ ꯆꯤꯐꯁꯤꯡ ꯎꯅꯔꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯑꯃꯁꯨꯡ ꯑꯌꯦꯠꯄꯟ ꯄꯤꯕꯤꯗꯅꯕ ꯍꯥꯏꯕꯗꯒꯤ ꯆꯤꯐꯁꯤꯡꯅꯁꯨ ꯆꯥꯕꯤꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛꯇ ꯑꯄꯟꯕ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯂꯝꯕꯤ ꯑꯁꯤ ꯗꯕꯜ ꯂꯦꯟ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯂꯧ ꯎꯅꯅꯕ ꯂꯧꯐꯝ ꯁꯣꯛꯄ ꯑꯗꯨ ꯀꯃꯔꯁꯤꯌꯦꯜ ꯂꯦꯟꯒꯤ ꯆꯥꯡꯗ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯄꯗꯒꯤ ꯊꯕꯛ ꯁꯨꯕ ꯂꯦꯞꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ NHIDCLꯅ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯦ ꯃꯥꯅ ꯍꯥꯏ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯤꯌꯥꯝꯗꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯒꯤꯗꯃꯛꯇ ꯂꯦꯟ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯌꯨ ꯍꯥꯏꯅ ꯀꯅꯥ ꯑꯃꯠꯇꯅ ꯗꯤꯃꯥꯟ ꯇꯧꯗꯦ ꯂꯝꯕꯤ ꯊꯣꯡ ꯆꯥꯎꯊꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯂꯝꯕꯤ ꯁꯦꯝꯕꯒꯤꯗꯃꯛ ꯀꯝꯄꯦꯟꯁꯦꯁꯟ ꯗꯤꯃꯥꯟ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ ꯃꯔꯝ ꯆꯥꯕ ꯃꯐꯝꯗ ꯀꯝꯄꯦꯟꯁꯦꯁꯟ ꯗꯤꯃꯥꯟ ꯇꯧꯕꯗꯤ ꯁꯦꯟꯇꯔꯁꯨ ꯁ꯭ꯇꯦꯠꯁꯨ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯃꯔꯝ ꯆꯥꯗꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯗꯨꯒꯤ ꯗꯤꯃꯥꯟ ꯑꯗꯨ ꯄꯤꯔꯛꯂꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤ NHIDCLꯅ ꯄꯥꯏꯔꯕꯁꯨ ꯍꯦꯛ ꯌꯥꯔꯛꯇꯕꯗ ꯃꯤꯌꯥꯝꯅ PWDꯗ ꯇꯥꯏꯅꯔꯤꯕꯅꯤ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯅ ꯊꯝꯅꯅꯕ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯥꯡ 15ꯗ PWD NHIDCL ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ DCꯁꯤꯡ ꯑꯃꯁꯨꯡ MORTSꯀꯤ ꯑꯣꯐꯤꯁꯔꯁꯤꯡ ꯌꯥꯎꯅ ꯔꯤꯚꯤꯌꯨ ꯇꯧꯗꯨꯅ ꯑꯁꯣꯏꯕꯁꯤꯡ ꯆꯨꯝꯊꯣꯛꯇꯨꯅ ꯃꯄꯨꯡ ꯐꯥꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯃꯥꯅ ꯍꯥꯏ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤ 3ꯔꯛ ꯁꯨꯕ एडिशन ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯦ 15ꯗꯒꯤ 19 ꯐꯥꯎꯕ ꯄꯥꯡꯊꯣꯛꯂꯒꯅꯤ ꯃꯁꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯁꯤ ꯌꯦꯡꯁꯤꯟꯅꯔꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯅꯤ ꯅꯥꯒꯥꯂꯦꯟ ꯑꯃꯔꯣꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ FIR ꯄꯥꯟꯅꯅꯕ ꯀꯣꯡꯒ꯭ꯔꯦꯁꯅ DGPꯗ ꯋꯥꯀꯠꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯐꯪꯁꯟ ꯑꯃꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ 12 ꯁꯨꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯂꯨꯄꯥ crore ꯇꯤꯡꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯀꯤ ꯃꯊꯛꯇ FIR ꯄꯥꯟꯕꯤꯌꯨ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ DGPꯗ ꯋꯥꯀꯠꯆꯦ ꯄꯤꯁꯤꯟꯈ꯭ꯔꯦ ꯋꯥꯀꯠꯆꯦ ꯑꯗꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯂꯤꯒꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯤꯌꯔꯃꯦꯟ S ꯁ꯭ꯌꯥꯝꯆꯔꯟ ꯑꯦꯂꯥꯏꯁ ꯁꯥꯅꯧꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯔꯛꯄꯗ ꯄꯤꯁꯤꯟꯈꯤꯕꯅꯤ DGPꯒꯤ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯐꯪꯗꯕꯗꯒꯤ ꯋꯥꯀꯠꯆꯦ ꯑꯗꯨ ꯔꯤꯁꯤꯞ ꯀ꯭ꯂꯥꯔꯛꯇ ꯄꯤꯁꯤꯟꯈꯤꯕꯅꯤ ꯋꯥꯀꯠꯆꯦ ꯄꯤꯁꯤꯜꯂꯒ ꯊꯣꯔꯛꯄꯗ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯃꯃꯥꯡꯗ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯆꯤꯌꯔꯃꯦꯟ ꯁ꯭ꯌꯥꯝꯆꯔꯟꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯦ 3ꯗ ꯖꯦꯅꯤꯝꯁꯇ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝ ꯇꯤꯟꯕ ꯐꯪꯁꯟ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N Birena ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯈꯔ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯆꯠꯈꯤ
viral video aduda Chief Minister na handak pangthokiba mikal aduda lupa crore tinglaga mikal mai paglakibani jai manang di lupa crore kya tingki hana bhawa sarga kiba minister amadhangki har wafam adu Election Commission of India ki expenditure ki mayoktani asigamba wafam asi logi wa puta leibo wafam ni wafam asi pafang dok lebe Chief Minister N Biren ki mathakta legal action lawfam thokpani marmaduna mahak ki mathakta FIR panbiu haina mamang dasu MPCC na press ki khutang da wakat ki ba leirabani adu bathabak do ontorak tabata ki ngasi DGP da akthena no bakat chepisin bane Miam din ba function adu da Chief Minister N Biren na miam tagi sel kongkot pa yaroi Manipur state ki sakho thorang ki thatarak pa senpham dagi company singi company sing dagi percentage lawra ka sel yeno habsi Manipur ki mebi amo na nungai ta ba phawe ngasi pisili ba wakat asi phawe action lawi da ba tarabadi logi mateng lawtuna makhata ba lawkhatbam thokpa thabak sing lawkhat ki gani ana sumana makhata na fang toki Manipur Pradesh Congress Committee ki maiki dagi ngasi DGP de pisin ki ba serol atuna hai Chief Minister the election the chawr percent from thada ki badu anjananda bagit maktalam dam asida private company singna soriba contract work sing dagi chada tara khumdoi dagi tara manga phawba kaklaga boda thada ki percent from sing adu anjananda ba BJP ki MLA sing the poktak bi ki masi Chief Minister the corruption bo phong na sakot pani ana lawi amasong boda lupa crore thada ki hai padu masana ya jabane marmaduna ha ki mathak da mari leina basina logi oiba chapchaba excel lofum thogi hana suma khada gi Brown sugar kona na faraba mauna ha ama police custody riman lauthagre haugiba me taragani fan ki namidang waram pungbari makharom tabada Imphal West District Police Commando na Brown sugar gram sama ka taragani fan ka kona na faraba mauna ha ama ngasi Special Judge ND and FS Manipur ke court photoglaba matung makhatava investigation kamari lenan hayek me kon mari foba police custody riman lauthagre faraba mauna ha adu ki mamina khulakpam julekha sahi kun ka mathoi mafuroiba MD Yedam kawi irong kunok Central Masjid Manak tagini haugiba tang taragani pan ki namidang waram pungmari makharom tabada Imphal West District Police Commando amasung Imphal Police ki abon batim amana irong kunau area da draga masung kulai lalon ba miui khara sathok sajin tawduna leire aibagi baw phangpatagi kudak da singnari bajaga adu question na thiba humbagi thabak jathage madhuda nabi ama makunta abungbo basugi politin pek ama farga police na leiriba maige adum da lakpo ukhi nabi aduna police team adu obada mangna fire politin bek adu ondokna na pokona ringeda police na sangsilaka bhagibani nabi atudagi faraba politin bek adugi manungda sapon kep ani yorma thengna ki sapon kep adugi manungda heroin brown sugar transparent oiba politin packet masa kuntareta pun heroin brown sugar gram sama kunga mari yorma thengna ki makhadana no fi adu verification tawraba matungda police na magi mathakta NDNPS ek ki makhada FIR fanduna mayang Imphal Police ta sinaki Makhatana faraba kulakpam julekha me taraga mapanda Judicial Magistrate First Class Imphal West pothoglaba matong ayung phoba police custody rimal lokthagi gani police na faraba julekha ki mathakta sathagiba preliminary investigation da fagalaba heroin brown sugar sing adum haki no faga manaraga apamba miyoi singda yonana bomim da thambani aiba khangbangam le makhatana julekha ki mathakta investigation chatabagi tangai fadaba leibana police ki maike dagi Special Judge NDNPS Court taki ayang me kunmari foba police custody rimal lauthagre Investor amagi sendoi amasung sele pithoktabagi Microfinance Institute amagi director jail thajingre Investor amagi pifam thokpa sendoi amasung sele pithokpa ngamdabadagi police na fagat kraba berla Emporium Kurai Sajor Laigagi Finance Division ambohariba IRA Finance ki director Thamaipan Maistam Laigai taki jumnam irawanta Apok Megasandra ngasi kota putok laba matung jail la thajin khre Microfinance Institute asigi director jumnam irawan tagi mathakta mongsangai school lerak tagi Ambassador thakdam ingosa sahi jangkai ga taruk apok palai khitrava thampungna porongpat police station da complaint ama tharak pudagi auke me taraga mapanda police na irawan tabo mayum dagi phagat khibani ingosa na porongpat police ta tharakiba complaint adu da hairibana auke sahi lising ani taraga mapan gi November mari da jumda Jamnai iraban dana chalai river microfinance asidalupa lakh taraga taruk invest tauke masigi matung tarak bada IRA ki finance na mangonda thagi interest on rupa lising marfu tha mari leptana pituna lakhe masigi matung da mahaki pifam thokpen interest pidana lairi mang masana IRA finance ki director Y irawanta unava matamta interest adu langthabal fura makong da laiba laifrapum doren kowa amadagi Lawva yagane harakpadagi ingosana doren unaki loina mangonda authorization letter amame tarukta sinaraki masigi matung tarakpadadi interest su pigitre iravanta unana bukhona bada su phangkitre masina maram oraga ingosana porokmat police da iravanta gi mathakta legal action lokuna da complaint file tawrakibani
Complain na dugi matungin na forum pot police na wai irabanta para pamatong Chief Judicial Magistrate Impal West Chief Judicial Magistrate Impal East putok tu ngasi pawa police custody remand lau thage. Lain na police custody remand lo itu ngasi court putok lo pamatung makatapan investigation chatawati hiana kudong chana daban mit tara ka mangane. Judicial custody remand lau thagre marakas de irabanta ki council tharakiba bail petition amatha asige kontrada khanaragane. Case asigi abudasu me kontra pawa ki manungda investigation report amasong objection report court asida file tarun anaba direction pikre haire. Nakala maromdana Sanjava from Naibasingi Maikom Hangdo Lagani PWJ. However, tang Kadagi owner Marxist doctrine the Jumpam Tontuna Sapong Lakiva communist based organization as in the Lega Kasiki from Naibasing Amazon. Makogilosan Singi Bureaucrat officers in the Hurat Lanada, Jauna Senza Tumjato Basingbo. Maikom Hangdo to Lebak Miam the Kangan to the Lakli, Makatan Sensaba from Naibasing Maikom Hangdo Kigani Haina. KCB People's Work Group PWG Secretary Lenin Mitain Tatorpa Cherola Manahari. Cherola in Makatan Haribana Lengaki when a lady but Loshang sing the Sanzatum Jato Bahivasi, Nasing Rantaki Webo from Mamadina Tre. Sanzatum Zagi Tabakasi, Loshang Singi Pamnaiva sing. Bureaucrat officer sing na Lisang Sin Satarapa, Makoy Makoykito for Drapa Matodang Amagum Lagli. Togan Bafur Contract and fund from Nakunda Minari Pairam Damasida. Lovar Lak Nakujing or to the Sanzatum Zagi Tabakasi Lisang Sin Satatuna Lakwana. Sanjau fiber, Labiam Java Cafedis Kanglup Amazon, Maya when a cell fiber, Borders Kanglups in our boy Trabasu, Lyrabat Nomaki Kosumana Hinglipat Lomis and me. Proletariat Miam the Deep Mahi Masing, Mong Fanahirabasu, Langaki, Tavok Fang, Changbada Asoba Puba Tangva. Ngamdaba Amware. Hariba Puba Tangba Ngamdaba Asi, when Vada Masagi the Kanba Pamai sing. Loisang Singi Burger of researching, Cafedis sing Amazon, Borders Maramnane. Lamdamasiki Minister na Lenga Kilosang sing the Sanzatum Zatoramba, said Loramba Amadi Piramba Animak Matic Chabasarak, Pigani Hibasi, Lubna Ikaikum the Bole. Otherwise, Tibadi, Lenga keep Barwiba Lois and Karada Town of Sanzatum Zatori Hibasi, Lobasidan a Kangbo Wegedorivra. Lenga Kijam number Webelois and Karada Tabak Hapna Bakitamakapala, Paridikun Bava, Lobagis up Java Kudam Sangdam Sing Lupta Lady. Harba Sanzatum Zaki Tabakasit General Bakudimba, Nasikibit, Nasidakin and a bit Pangani Kimanunda. Look the power for Kadabane. Karigam Tuminda Labadi Kudam Changdam Luid and the Lebak Miam Kanga Lak Toglagani. Luina the Lupna Toropo Kudimak Masamasana Jajagatavani Hari. Makatarak for Atopa Pau Amada. Monkey folks licet keep me piper Henkalakle. Central Namadi, West Africa Dagi Sando Pahurakiva. Monkey folks ki licet as the Malem Gitongan but Lebaki at the Lipalitana Sandorok Kobi licet Kimatunda. Yamna be binding it with among the Muir Kunai I think Pirakle. Hazu Pabu the Malim Grebak Taragani to him, but the lights as a case Marfu and the Tangagre. Masidagilebak sing as the Akan Basex and Tarangs and Packet Pauna Gre. Maripurguan is a Malim Gurgli people Masi, Yanglaka Health and Society Marifona. Jerola Matok to the lights as a Gimatanga, Miamna, Mamutana Kangarabo from Cameron Tamlagli. National Alp Mason Marifu G. Stat Mason, Director Dr. Samorsit, Ningom Bobna Tadorapa, Jerola Manahai. Monkey Fox Abasi, Muba Masel Gimarakta Masung Sata Kimi with the Sandopa, Launaganba Lina Makalamane. Arbalina as a Central Amadi West Africa the Namna Sandopa, Tana Kibalinane. House of Public when the India the Lysat as a case Amafopa Tana Balatre. Lysarasana Narabam using the Haksang Sagatpa, Fogri Chow the Tokpa, Unchada Night Jasin Menacing Balayong, Cameron Utorakane. Piva Mian Losin Cricket the Haksangi gas in the Soxilacton Kudong Tiva, Tokpa Yabaki Otopasulay. Lysarasayul Anidagi. Mari Foba, Naramaka Masamatan, the Fazan Kiba, I am boy at the bow. A big bagang Amazon immune system Swanba, musing the Dicodon Tinai Oi. Malim Guinalized as in the mission, Bagisan Sada, Amadagina Tara for Wakimun the Lay Hire. Zerolas in the Makatan Height, like Sadasi, Sana, Chikba, Kodfa, Sadong, Semba, Monatong the Bas Hasaban sing Badagisanto Payai. Muiba Masel Gimaratana looked in the sing Bahaksan, the Gitop from Himanizing. Lainas and Naraba musing the Sindaraba, Pirul, sing of Olums and Sindaraba, the Gisu Sandogi. Laina sin araba mi amada layong sing utorak trengai no manini gi mamang dage laisa dasi sandok bahawi loina masada leiba pugri sing adu mafung fana kangri forward laina adu sandorok pagi matik mayai legalle maram masenam kiamna laisa dasi dagi ngak thokna pagi dama khotsa toina amade ning tin ham dokpa anaba mi sing phamung phirol fadi kolik na sing polam sing pondaba sanga sing ning tin thonglaga chaba anaba sa sing songna samna daba mapa lebak sing da chalur khalak pam mi sing ga numit kun ga ma thoini ki marung da masa ngamlak drabadi
ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇ ꯄꯥꯎ ꯄꯤꯕꯅꯆꯤꯡꯕ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯔꯤ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯑꯀꯨꯞꯄ ꯋꯥꯐꯝꯁꯤꯡ ꯈꯪꯗꯣꯛꯅꯕ ꯍꯧꯖꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯀꯅꯥꯗꯥ ꯑꯃꯁꯨꯡ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯔꯤꯁꯔꯆꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯔꯤ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯄꯨꯟꯅ 10 ꯁꯨꯈ꯭ꯔꯦ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯟꯕ ꯑꯣꯏꯗꯦ ꯌꯧꯒꯦꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯅꯤꯗꯤ ꯅꯥꯏꯖꯦꯔꯤꯌꯥꯗꯒꯤ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯣꯏꯕꯨ ꯂꯥꯌꯦꯡꯂꯤꯕ ꯍꯦꯜꯊ ꯋꯥꯔꯀꯔꯅꯤ ꯑꯇꯣꯞꯄ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯆꯠꯂꯨꯕꯒꯤ ꯍꯤꯁꯇꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯐꯤꯕꯝ ꯂꯨꯁꯤꯟꯅ ꯅꯥꯕ ꯊꯦꯡꯅꯗꯦ ꯑꯗꯨꯕꯨ ꯋꯦꯁ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯐꯝ ꯈꯔꯗꯗꯤ ꯃꯤꯁꯤ ꯃꯤꯅ ꯑꯊꯣꯛꯄ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯆꯠ ꯑꯁꯤ ꯀꯨꯝꯖꯥ 1959ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯣꯡꯗ ꯅꯥꯕ ꯊꯦꯡꯅꯈꯤꯕꯅꯤ ꯃꯁꯤꯒꯤ ꯇꯨꯡꯗ 1963ꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯤꯑꯣꯏꯕꯗ ꯅꯥꯕ ꯊꯦꯡꯅꯈꯤ ꯃꯗꯨꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯨꯝꯖꯥ 1963 ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤꯑꯣꯏ 100 ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯈꯤ ꯑꯐ꯭रिꯀꯥꯒꯤ ꯋꯥꯡꯃꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯨꯝꯖꯥ 2003ꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯅ꯭ꯌꯨ ꯖꯔꯁꯤꯗ ꯅꯥꯕ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯃꯤ ꯁꯤꯕꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕ ꯄꯥꯎ ꯊꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯅ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ